ꯍꯣꯏ ꯏꯆꯦ ꯌꯨꯝꯃꯨꯛ ꯊꯤꯟꯕꯤꯔꯨꯁꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯕꯨ ꯃꯣꯏꯌꯨꯝ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ ꯂꯧꯀ꯭ꯔꯥꯛꯄ ꯅꯪꯒꯤ ꯕꯔꯊꯗꯦꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯕ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯅꯪꯕꯨ ꯅꯤꯡꯖꯕꯒꯤ ꯋꯥꯔꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯃꯇꯝꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅꯪꯇꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯅꯤ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯈꯨꯠ ꯍꯩꯕ ꯀꯅꯥꯒꯤ ꯑꯁꯦꯝꯕ ꯂꯩꯇꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯈꯨꯗꯣꯜ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗ ꯃꯌꯣꯟ ꯆꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯆꯥꯝꯃ ꯅꯐꯝꯗ ꯁꯤꯟꯅꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯩꯁꯤꯡꯅ ꯁꯣꯛꯄ ꯆꯥꯝꯕ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯒꯅꯨ ꯅꯅꯥꯎ 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 ꯀꯩꯗꯧꯔꯒꯦꯁꯦ ꯀꯩꯅꯣ ꯌꯥꯝ ꯂꯥꯛ ꯀꯧꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤꯗꯅꯦ ꯌꯣꯡ ꯑꯅꯤ ꯂꯩꯌꯦ ꯌꯦꯡꯉꯨꯁꯨ ꯆꯣ ꯀꯥꯏꯗ ꯌꯣꯡ ꯍꯧꯖꯤꯛꯄꯣ ꯌꯦꯡꯉꯨꯁꯨ ꯆꯣ ꯑꯁ ꯊꯥꯕꯂꯩ ꯅꯪ ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩ ꯅꯪ ꯎꯁꯤꯟꯅꯕ ꯄꯥꯝꯗꯦ ꯄꯥꯏꯈꯣꯝꯕ ꯑꯁꯥꯎꯕꯗꯣ ꯑꯝꯇ ꯐꯥꯊꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯁꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯔꯣꯏ ꯑꯗꯣ ꯅꯣꯏꯁꯤ ꯎꯔꯒꯅꯦ ꯏꯆꯦꯁꯨ ꯄꯨꯛꯅꯤꯡ ꯂꯨꯝꯃꯤꯅꯦ ꯋꯥꯈꯜꯒꯛꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨ ꯈꯛꯇ ꯑꯃꯗꯤ ꯋꯥꯠꯇꯣꯔꯤꯁꯦ ꯀꯔꯤꯕꯣ? ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯅꯪ ꯉꯁꯥꯏ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯩ ꯑꯣꯏꯔꯝꯕꯩ ꯐꯕꯅꯤ ꯅꯠꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯩꯒꯨꯝꯕ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯅ ꯅꯪꯒꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯗꯨꯗ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯃꯤ ꯑꯩꯒꯤ ꯈꯪꯍꯧꯗꯅ ꯐꯥꯎꯖꯜꯂꯛꯄ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯗꯣꯔꯤꯕꯣ ꯑꯗꯨꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯅ ꯅꯣꯏꯁꯦ ꯅꯨꯡꯁꯤꯕꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯃꯇꯥꯝꯅꯤꯅꯦ ꯅꯪꯁꯦ ꯑꯕꯦ ꯂꯥꯛꯑꯣꯕ ꯆꯠꯂꯤꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯃꯤ ꯁꯣꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯅꯈꯥꯡꯗꯣ ꯌꯩꯈꯠꯂꯛꯇꯅ ꯅꯍꯤ ꯋꯥꯠꯂꯛ ꯇꯥꯅꯤꯍꯦ ꯑꯗꯨꯅꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯤ ꯍꯥꯏꯔꯗꯤꯅꯦ ꯅꯍꯤ ꯆꯔꯥ ꯑꯃ ꯇꯥꯊꯣꯛꯄꯤꯒꯦ ꯑꯗꯨꯗꯤ ꯄꯥꯡꯗꯕꯩ ꯋꯥꯅꯤꯗ ꯋꯥꯗꯣ ꯈꯟꯊꯔꯒ ꯉꯥꯡꯉꯨ ꯊꯥꯕꯂꯩ ꯇꯣꯛꯑꯁꯤ ꯑꯕꯦꯁꯦ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯥ ꯊꯋꯥꯏ ꯄꯥꯟꯗꯕ ꯅꯪꯒꯤ ꯃꯦꯇꯔꯤꯌꯦꯜ ꯄꯣꯁꯦꯁꯟ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩ ꯆꯠꯄꯗ ꯅꯪꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ ꯅꯁꯥꯒꯤ ꯅꯥꯗꯤ ꯊꯤꯗꯅ ꯍꯥꯏꯄꯥ ꯌꯥꯝ ꯁꯥꯀꯅꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯝꯆꯥ ꯍꯦ ꯄꯥꯏꯒꯅꯨ ꯃꯁꯤ ꯃꯅꯨꯡꯁꯦ ꯅꯪꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯏꯆꯦ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯕꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯝꯂꯥꯟꯕ ꯑꯃꯗ ꯋꯥꯗꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯤꯗ ꯅꯣꯛꯂꯕꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ